ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯅꯆꯥꯗꯣ ꯄꯤꯛꯂꯤꯉꯩꯗ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯄꯤꯛꯏꯉꯩꯗꯨꯗ ꯄꯦꯠ ꯂꯥꯎꯅ ꯃꯦꯠꯈꯥꯏꯔ ꯍꯥꯠꯇꯣꯛꯍꯧꯁꯦ ꯍꯥꯏꯗ꯭ꯔꯣ ꯃꯗꯨꯗ ꯅꯪꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯀꯔꯤ ꯊꯣꯛꯑꯒꯦꯕ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡꯅꯁꯨ ꯌꯥꯝꯅ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯝꯃꯒꯦ ꯑꯩ ꯏꯆꯥꯗꯣ ꯃꯤꯒ ꯈꯟꯅꯔꯝꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯣ ꯅꯆꯥꯅꯨꯄꯥꯒꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯑꯦ ꯅꯆꯥꯅꯨꯄꯥꯗꯣ ꯌꯦꯔꯨꯝ ꯁꯦꯠ ꯑꯃ ꯄꯨꯗꯅ ꯂꯥꯛꯑꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯍꯣꯔꯦꯟꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯌꯦꯔꯨꯝꯗꯣ ꯊꯣꯡꯉꯒ ꯅꯃꯥꯅ ꯆꯥ ꯍꯦꯛ ꯆꯥꯎꯀꯣ ꯈꯪꯗꯦ ꯅꯆꯥꯗꯣ ꯀꯧꯔꯣ ꯆꯠꯂꯣ ꯅꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯉꯁꯤꯗꯤ ꯕꯕꯥ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯕꯕꯥ ꯀꯔꯤ ꯂꯩꯔꯒꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏꯌꯨ ꯕꯕꯥ ꯏꯆꯥꯗꯤ ꯆꯥꯎꯔꯛ ꯁꯥꯡꯉꯕꯅꯤꯅ ꯕꯦꯕꯥꯔꯒꯥꯇꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯣꯕꯥꯏꯜꯗꯣ ꯉꯥꯏꯍꯥꯛꯇ ꯑꯣꯏꯁꯨ ꯊꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯦ ꯏꯆꯥꯁꯦ ꯏꯆꯥꯕꯨ ꯌꯦꯔꯨꯝ ꯀꯌꯥꯅꯣ ꯄꯨꯔꯛꯏꯗꯣ ꯏꯆꯥꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯗꯕꯨ ꯌꯦꯔꯨꯝ ꯑꯗꯨ ꯌꯥꯝ ꯄꯨꯅꯔꯛꯑꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯏꯆꯥꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯌꯦꯟ ꯆꯔꯥ ꯑꯃ ꯊꯣꯡꯉꯒ ꯆꯥꯁꯦ ꯍꯥꯏꯗꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯏꯆꯥꯗꯤ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯣꯏꯅ ꯄꯨꯔꯛꯑꯕꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯔꯛ ꯁꯣꯟꯅ ꯑꯦꯛꯖꯥꯝꯁꯤꯗ ꯂꯥꯛꯏꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯨ ꯕꯕꯥ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯇꯨꯗ ꯑꯦꯕꯁꯦꯟ ꯑꯣꯏꯕꯒꯤꯅꯦꯗ ꯕꯕꯥ ꯑꯩꯁꯨ ꯃꯥꯔꯛꯀꯥꯇꯣ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯅꯤꯡꯉꯤ ꯄꯣꯠꯅꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯤ ꯄꯣꯠꯅꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯇꯨꯗ ꯑꯦꯕꯁꯦꯟ ꯍꯦꯛ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤ ꯏꯆꯥꯗꯤ ꯀꯃꯥꯏꯅ ꯑꯦꯕꯁꯦꯟ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯣ ꯒꯥꯔꯤ ꯇꯧꯗꯅ ꯑꯦꯛꯖꯥꯝꯒꯤ ꯊꯤꯟꯈꯤꯕꯗꯥꯏꯅꯦ ꯅꯪ ꯑꯦꯕꯁꯦꯟ ꯑꯣꯏꯈꯤꯗꯦꯗ ꯀꯃꯥꯏꯅ ꯑꯦꯕꯁꯦꯟ ꯑꯣꯏ ꯍꯥꯏꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ ꯕꯕꯥ ꯑꯩ ꯅꯠꯇꯤꯌꯦ ꯑꯦꯕꯁꯦꯟ ꯑꯣꯏꯔꯤꯁꯦ ꯕꯕꯥ ꯑꯩꯒ ꯐꯥꯟ ꯑꯃꯠꯇꯗ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯨꯗ ꯐꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛ ꯂꯥꯛꯇꯕ ꯑꯗꯨꯗꯩ ꯃꯉꯣꯟꯗꯩ ꯈꯔ ꯁꯤꯟꯒꯦꯅ ꯍꯦꯛ ꯈꯟꯕꯗꯣ ꯃꯈꯣꯡ ꯇꯦꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥ ꯀꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯏꯗ꯭ꯔꯦꯗꯅ ꯑꯗꯨꯗꯒꯤꯅꯤꯗ ꯕꯕꯥ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕꯁꯤꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯇꯧꯔꯤꯁꯦ ꯆꯣ ꯅꯃꯥꯗ ꯌꯦꯔꯨꯝꯗꯣ ꯊꯣꯡꯍꯜꯂꯨꯔꯣ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯨꯔꯣ ꯅꯃꯥꯗꯨꯒ